Mebys News and Information na adomutaram nokchari. Kanglei Economic Development Organization KEDO amadi Kheithel phambi ima ebel singna Khwairamband Kheithel dagi pochei huralamba nupa ani ngarang September 3 ki nongalamdai pung ani taba matamda fagalaga City Police da sinakrabagi matungda Ngasisu makhatana KEDO gi thomi singna Khwairamband Kheithel dagi pot huralamba Meoi ani amakasu phagat pangamle hairi Pot huralamba gi faraba Meoi ani adu hairangoi thong maibam lekai dagi lauremba mani chandra sei kuntraga taret apokpa el amoba amadi tagyal kolom lekai dagi tongbram budi chandra apokpa angau kawi faraba Meoi ani asi City Police Station da khosinakre hairi Matam amada lamdam asigi maming chatlaba Infalda numit khudingi phonglamba pauche kholau gi paumi ama oina mathau tawramba miyamna N Deven hairaga thoine hena khangnaba veteran journalist N Deven chei humudra manga ngasi mahaki poknafam Infalgi kaisampat leimajam lekaida masagi anaba amana maram oiduna ngasi ayuk leikidrabagi thawa yaugdraba hakchang adu ngasi All Manipur Working Journalist Union gi office oiriba Manipur Press Club ta puraktuna amjugi president Wangkhemcha samjaina luchingduna lamdamasigi paumisina leikidrabagi maphamda minute ani tumina leptuna awaba phungdokhi loinana leikidrabagi maphamda leisu katuna mapung faba ikai khomnaba phungdokhi leikidraba senior journalist N Deven kumja lisik machama panni fugatare ki June taraga tarukta kaisampat leimajam lekaida mikap thoki leikidraba asigi masagi chahi mudra manga sukre mage loina bi amadi machanupi mari leihore Lairik laisugi lamda kaisampat leimajam lekaida leiba LP school dagi lairik tamba hauraga Manipur College da tamlakhi masigi matungda lising machamapan humpugi athengbada CPI da join tawkhi loinana journalism gi lamda khongdaduna CPI gi mouthpiece oina puthokpa kholau pauche gi paumi amo oina thabak tawrakhi loinana leikidraba si CPI kaisamthong local committee gi secretary oina term kaya thaupurakhi loinana paumi oiringeda All Manipur Working Journalist Union amjogi founder member oina kumjalising machamapan humudra marigi September taraga tarukta amjo linkhatpada achobu thodang lorumkhi loinana makhatana amjogi general secretary oina thaupuramkhi SANGAI FESTIVAL ga mari lenana Manipur ki culture bu promote tawba amasung preserve tawbaga mari lenana hakjina thabak tawriba register tawriba cultural institute natraga organization singdagi traditional classical folk natraga tribal performing art yumpham oiba anoba creative innovation dance natraga musical composition gi damak application kouri haina art and culture gi director L Kisorjitna ngarang notification ama thokre Notification adu ki matugina application adu October 3 ki nongtil pung mari fauba Palace Compound leiba Art and Culture Manipur gi director da address tawraga submit tawrakadabani masigi matungda lakpa application sing khanaroi hairi Yellow Furup ki maroiba laifam lenamo oiriba haibok chingi Lining thau leirimbi laifam lengi thogal tawriba singna laifam oiriba mithung sang Eviction tawbigeno haina haibok lining thau leirimbi thogal lufna phongdorokli Wafam asiga mari lenana Manipur Press Club ta pangthokhiba paugi mifam amada thaugalup asigi secretary R K Memchana phongdokhibada kuiraba matamdagi hauna haibok chingda leiriba laifam len asi maitei furuki aruba laifam lenama oituna lakli masibu senaba amadi thaugal taunanabagi damak laifam asida mithung sangasi semgatkhibani maram asina handak ta wangoi SDO na thadorpa cherol amada mafam asi eviction tawragani haina khangalakliba khongthang asi handokpiu Meitei furuf miyam amadi laifam len asigi yengduna eviction tawbigeno haina R K Memchana makhatana phungdorakli Kumja lisingani taraga mapan gi July amada Kanchipur leiba Standard Robert Higher Secondary School gi hostel da chingnaningai oiba mong da leikidraba mahiroi baby sanagi misi aduda chingnabani haiba mioi manga amadi maki apokpa apokpi gi blood sample sing logduna DNA examination tongnana ba thabak paikhatkre Naung namuk DNA test tawgadoriba si Manipur High Court ki yathang matungina paikhalakpani hairi ngasi RIMS ki Hematology and Blood Transfusion Department da blood sample sing adu lawki hiramasiga mari lenena baby sanami sigi matang da semkiba JSigi
ko convener Sapam Subangkarna hai misi asigi matangda mamangda lokhiba blood sample tha ahumgi matungda CVI da report thananaba thadorokpa asina jingnaningai oiba maram kaya pokhalle handak blood sample lauriba asida achumba moongda chathabiyu misi asigi matangda achumba langla langjin puthoknaba JC na pambom tingna lepkani hainasu mahangna makhatana phongdokhe kumja lesang machamapan mudrani thoidagi Manipur da regional party ama oina term kayarak leingak paibada natana party asigi oina matik chaba MLA kaya puthokre adubu marakta thabak tominariba party gi thaumisigi marakta mat manadaba amadi chayetnaba kaya leibadagi general election amadi panchayat mikhal da party gi oiba mioi sing puthokpa ngamkidabani Lakadouriba Panchayaat mikhal da Manipur People's Party gi oiba matik chaba candidate taruk henna puthoknaba thorang leire haina working president organization ningombam ojitna phongdokre wafam asi polo ground maningda leiba Manipur People's Party gi office da pangthokpa paumisinga unaba amada ningombam ojitna phongdokhibani paugi mifam aduda MPP gi vice president konthojam Krishna Chandra amadi general secretary wahengbam ibotonsu saruk yakhi hairi Manipur da leiriba pat sangi manungda khwaidagi chawba ani suba pat ama oiriba pomlen pat asi leingakna semgat pidaba sina pat asi mutkhiba yabagi phibam lakpa maramna pomlen lake development organization PLDO na sinduna ngasi miyam gi oiba mifamama pangthokre mifamaduna pat asi athubada leingaki mari leinaba loisangna sengdok hananabagi matangda khananainakhi loinana pat asibu kanbinana haiduna PLDO na media gi khuthangda hanjin laurabasu tabidana leibada mifam aduna leingaki mafamda pendaba amadi nungaiteba phongdokhi ngasigi mifam aduda saruk yakhiba khoisaunaraba miyamgi pamdaba ihau horok chingai mangoinana athubada pat asibu kananabagi thabak haunanabasu leingaki pungning singsilakle miyamgi mifam aduna kupna khanaraba matungda PLDO na matam kuina thingzinduna laklaba pat asida lang thakpagi thabaksu ngasidagi yare haina warep lokhi makhata na pat asida pal thingbagi thabakti ayaba pikhide loinana athubada Pumlen pat asi pat amo oibagi chapchaba sakta madu ohenanaba Manipur gi chief minister N Deven gi pungning singsanba haibasina warep kayasu mifam aduda lokhi ngasi ayuk haingang police station gi manung chanba tera karongda mioi ama siduna leiramle hairi laikhidraba mioi adu tingsang liangbo abonmai chahinipu apokpa ningthau abonmai kawi awang posangbam kabo sifaidegi ni hairi mahaki masada sokpagi dakpham leirami asi bahakchang adu haingang police ki kangbuna lokhalaba matungda jenims ki miren sangda thamkre matau karamna siramle bino haiba chapchana khangbangamdri thodok aduga mari lenana haingang police na case sama lokhalle hairi